ꯇꯨꯔꯦꯜꯁꯤ ꯏꯃꯥ ꯏꯆꯣꯅ ꯆꯦꯜꯂꯝꯃꯦ ꯑꯗꯨꯕꯨ ꯃꯌꯦꯡꯗꯤ ꯈꯔ ꯇꯥꯔꯦ ꯁꯤꯒꯤ ꯅꯥꯄꯤꯗ ꯄꯛꯏꯕ ꯏꯅꯥꯡꯁꯦ ꯁꯤꯗ ꯈꯪꯉꯤ ꯐꯨꯠꯈꯥꯏꯃꯨꯛꯀꯤ ꯆꯥꯡꯗꯗꯤ ꯃꯌꯦꯡ ꯇꯥꯔꯦ ꯇꯨꯔꯦꯜꯁꯦ ꯏꯝꯐꯥꯜ ꯇꯨꯔꯦꯜꯁꯨ ꯃꯌꯦꯡ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯇꯨꯔꯦꯜ ꯑꯍꯟꯕꯤꯒꯤ ꯇꯨꯔꯦꯜ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯇꯨꯔꯦꯜ ꯑꯍꯟꯕꯤꯒꯤ ꯇꯨꯔꯦꯜꯁꯤꯁꯨ ꯃꯌꯦꯡ ꯈꯔ ꯇꯥꯔꯦ ꯁꯤꯒꯤ ꯅꯥꯄꯤꯗ ꯄꯛꯏꯕ ꯉꯧꯈꯠꯂꯤꯕ ꯁꯔꯨꯛ ꯑꯁꯤꯐꯥꯎ ꯊꯨꯝꯃꯝꯕꯩꯅꯤ ꯏꯁꯤꯡꯁꯦ ꯃꯌꯦꯡꯗꯤ ꯈꯔ ꯇꯥꯔꯦ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯇꯥꯕ ꯑꯣꯏꯗꯦ ꯇꯨꯔꯦꯟꯁꯤꯗ ꯃꯌꯦꯡ ꯈꯔ ꯇꯥꯔꯛꯏꯁꯤ ꯃꯐꯝ ꯀꯌꯥꯗ ꯄꯟ ꯀꯥꯏꯁꯤꯟꯈꯤꯕ ꯑꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯕꯩꯅꯤ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤꯗꯨ ꯊꯨꯝꯈꯤꯕꯩ ꯈꯜꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯤꯜ ꯇꯨꯔꯦꯟꯗꯅ ꯈꯔ ꯍꯦꯟꯅ ꯀꯥꯏ ꯄꯜꯁꯤ ꯂꯧꯅꯝꯕꯜꯁꯦ ꯍꯟꯗꯛꯀꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯁꯨ ꯗꯦꯟꯖꯔ ꯂꯦꯚꯦꯜ ꯃꯊꯛꯇ ꯆꯦꯜꯂꯤ ꯑꯗꯨꯒ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯄꯟꯁꯦ ꯍꯟꯗꯛꯇꯤ ꯊꯣꯏꯅ ꯀꯥꯏꯗꯤ ꯏꯔꯤꯟꯗ ꯑꯣꯏꯅ ꯀꯥꯏ ꯌꯥꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯐꯝ 10ꯃꯨꯛ ꯍꯦꯟꯅ ꯄꯟ ꯀꯥꯏꯁꯤꯟꯕꯒꯤ ꯄꯥꯎ ꯐꯪꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯔꯥꯡ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯇꯨꯔꯦꯜ ꯑꯍꯟꯕꯤꯒꯤ ꯀꯂꯩꯈꯣꯡ ꯑꯦꯔꯤꯌꯥ ꯑꯗꯒꯤ ꯀꯂꯩꯈꯣꯡ ꯈꯔ ꯍꯥꯏꯒꯠꯈꯤꯕ ꯐꯣꯔꯃꯔ ꯑꯦꯛꯁ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯐꯖꯅ ꯏꯁꯤꯡ ꯇꯨꯔꯦꯜ ꯏꯁꯤꯡꯁꯦ ꯄꯥꯁꯤꯜꯂꯒ ꯑꯣꯚꯔꯐ꯭ꯂꯣ ꯇꯧꯔꯒ ꯃꯤꯌꯥꯝꯅ ꯌꯥꯝ ꯀꯟꯅ ꯄꯟ ꯅꯥꯞꯄꯤ ꯂꯤꯂꯣꯡꯒꯤ ꯑꯣꯏꯅꯗꯤ ꯄꯟ ꯀꯥꯏꯁꯤꯟꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯦ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯃꯆꯥꯁꯤꯁꯨ ꯄꯨꯔꯥ ꯏꯃꯥ ꯏꯆꯣꯟꯅ ꯆꯦꯜꯂꯕꯅꯤ ꯁꯤ ꯍꯥꯟꯅ ꯅꯦꯝꯕ ꯂꯩꯕꯥꯛꯁꯤ ꯈꯔ ꯊꯣꯡꯒꯠꯈꯤꯕꯩꯅꯤ ꯁꯤ ꯔꯣꯗꯁꯦ ꯑꯩꯈꯣꯏꯒꯤ ꯔꯣꯗꯁꯦ ꯐꯨꯠ 3ꯃꯨꯛꯀꯤ ꯆꯥꯡꯗ ꯊꯣꯡꯒꯠꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯁꯨ ꯑꯗꯨꯝ ꯄꯥꯁꯤꯟꯕꯅꯤ ꯍꯥꯟꯅꯗꯤ 2017-18 ꯑꯗꯨꯋꯥꯏꯗꯗꯤ ꯐꯖꯅ ꯄꯥꯔꯒ ꯆꯠꯂꯝꯕꯅꯤ ꯑꯗꯨꯕꯨ 2020ꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯅꯦꯝꯕ ꯁꯣꯔꯣꯛꯁꯦ ꯂꯩꯕꯥꯛ ꯋꯥꯡꯅ ꯊꯣꯡꯒꯠꯄꯤꯈꯤꯕꯗꯒꯤ ꯁꯤ ꯏꯁꯤꯡꯁꯤ ꯄꯥꯈꯤꯗꯕꯅꯤ ꯏꯁꯤꯡ ꯀꯥꯏꯖꯜꯂ ꯊꯨꯝꯃꯒ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤꯡꯗꯨꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯅꯣꯡꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯨꯁꯜꯂꯛꯑꯗꯤ ꯑꯋꯥꯕꯁꯨ ꯑꯗꯨꯝ ꯍꯦꯜꯂꯛꯈꯤꯅꯤ ꯃꯈꯥ ꯇꯥꯅ ꯅꯣꯡ ꯆꯨꯍꯟꯕꯤꯗꯕꯁꯨ ꯑꯣꯏꯁꯅꯨ ꯑꯜꯂꯥꯍꯅ ꯊꯧꯖꯥꯟ ꯇꯧꯕꯤꯁꯅꯨ ꯑꯗꯨꯒ ꯊꯨꯝꯖꯤꯜꯂꯤꯕ ꯃꯐꯝꯁꯤꯡꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯏꯁꯤꯡ ꯍꯟꯗꯣꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯇꯨꯔꯦꯜ ꯏꯁꯤꯡꯁꯤꯡꯒꯤ ꯃꯌꯦꯡ ꯊꯨꯅ ꯇꯥꯍꯟꯕꯤꯔꯒ ꯂꯥꯏꯚꯁꯤ ꯊꯥꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯑꯝꯇꯪ ꯄꯤꯖꯒꯦꯅ ꯇꯧꯕꯅꯤ ꯑꯍꯤꯡꯁꯨ ꯇꯨꯝꯍꯧꯗꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯐꯨꯠꯈꯥꯏꯃꯨꯛ ꯈꯛꯀꯤ ꯆꯥꯡꯗꯅꯤꯀꯣ ꯇꯥꯔꯤꯁꯦ ꯏꯁꯤꯡ ꯃꯌꯦꯡ ꯇꯥꯕꯩꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1 ꯑꯗꯨꯋꯥꯏ ꯐꯥꯎꯕꯗ ꯑꯩꯅ ꯊꯣꯛꯑꯒ ꯌꯦꯡꯉꯝꯃꯤ ꯑꯗꯨ ꯐꯥꯎꯗꯗꯤ ꯑꯗꯨꯝ ꯍꯦꯟꯀꯠꯍꯧꯕꯅꯤ ꯏꯁꯤꯡꯁꯦ ꯁꯤꯗ ꯅꯥꯄꯤꯗ ꯄꯛꯏꯁꯤ ꯑꯉꯧꯕ ꯄꯛꯏꯁꯤ ꯑꯁꯤ ꯐꯥꯎꯕꯗꯤ ꯏꯁꯤꯡꯁꯦ ꯊꯨꯝꯃꯝꯕꯅꯦꯕ ꯌꯥꯏꯐꯔꯤꯅꯤ ꯌꯥꯏꯐꯕ ꯍꯥꯏꯗꯨ ꯑꯣꯏꯗ꯭ꯔꯤꯗ ꯍꯧꯖꯤꯛ ꯏꯁꯤꯡ
ꯄꯟ ꯀꯥꯏꯁꯤꯜꯂꯒ ꯏꯁꯤꯡ ꯊꯨꯝꯈꯤꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛꯄꯗꯒꯤ ꯀꯛꯋꯥ, ꯁꯤꯡꯖꯃꯩ ꯑꯗꯨꯋꯥꯏꯗꯁꯨ ꯐꯖꯅ ꯏꯁꯤꯡ ꯊꯨꯝꯈ꯭ꯔꯦ꯫ ꯁꯤꯡꯖꯃꯩ ꯊꯤꯡꯉꯦꯜ ꯀꯥꯏꯔꯒ ꯍꯧꯈ꯭ꯔꯦ꯫ ꯑꯗꯒꯤ ꯀꯣꯡꯕ ꯀꯥꯏꯈ꯭ꯔꯦ, ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯥꯏꯔꯦ, ꯑꯗꯨꯒ ꯀꯩꯔꯥꯎꯒꯤꯁꯨ ꯀꯥꯏꯈ꯭ꯔꯦ꯫ ꯃꯐꯝ 10ꯃꯨꯛꯇꯤ ꯍꯥꯏꯔꯛꯈꯤꯕꯅꯤ, ꯃꯐꯝ 10ꯃꯨꯛ ꯄꯜ ꯀꯥꯏꯁꯤꯜꯂꯒ ꯌꯥꯝ ꯆꯥꯎꯅ ꯏꯁꯤꯡ ꯀꯥꯏꯁꯤꯜꯂꯦ, ꯊꯤꯡꯕ ꯉꯝꯗꯦ, ꯏꯁꯤꯡ ꯊꯨꯝꯃꯦ ꯍꯥꯏꯕꯁꯦ ꯃꯐꯝ 10ꯃꯨꯛ ꯍꯦꯜꯂꯦ꯫ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯣꯚꯔꯦꯖ ꯇꯧꯕ ꯉꯝꯗꯦ꯫ ꯃꯐꯝ ꯈꯔꯗꯤ ꯆꯠꯀꯦꯅ ꯍꯣꯠꯅꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗ ꯑꯄꯟꯕ ꯑꯣꯏꯔꯅꯤꯅ ꯑꯗꯨꯝ ꯆꯠꯇ꯭ꯔꯦ꯫ ꯂꯝꯕꯤꯁꯨ ꯊꯤꯡꯖꯤꯟꯈꯤꯕ ꯉꯔꯥꯡꯗꯣ꯫ ꯂꯝꯕꯤꯗꯨ ꯆꯠꯄꯗ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯗꯕ, ꯂꯝꯕꯤꯗꯨ ꯊꯤꯡꯖꯤꯜꯂꯤ꯫ ꯑꯁꯣꯝ ꯀꯔꯤꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯁꯣꯝꯗ JCBꯅ ꯂꯩꯄꯥꯛ ꯀꯣꯠꯂꯒ ꯍꯥꯞꯄꯒꯤ ꯃꯈꯣꯜꯗꯤ ꯇꯥꯔꯤ꯫ ꯁꯤ ꯍꯧꯖꯤꯛ ꯎꯠꯆꯔꯤꯕ ꯃꯐꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯇꯨꯔꯦꯜ ꯑꯍꯟꯕꯤꯒꯤ ꯇꯨꯔꯦꯜ ꯃꯆꯥꯗꯨꯅꯤ꯫ ꯁꯤꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯕꯒꯤ ꯆꯥꯡꯗ ꯂꯩꯔꯤ꯫ ꯏꯁꯤꯡ ꯍꯟꯊꯔꯁꯨ ꯌꯥꯝ ꯍꯟꯊꯕ ꯑꯣꯏꯗꯦ꯫ ꯐꯨꯠꯈꯥꯏ ꯏꯟꯆꯤ 4, 5, 6ꯃꯨꯛꯀꯤ ꯆꯥꯡꯗꯇꯅꯤ ꯍꯟꯊꯔꯤꯁꯤ ꯏꯁꯤꯡꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯍꯥꯟꯅꯗꯤ ꯏꯐꯨꯠꯁꯤ ꯆꯥꯎꯅ ꯐꯥꯎꯖꯤꯜꯂꯒ ꯌꯥꯝꯅ ꯃꯦꯟꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯍꯩꯔꯒ ꯒꯥꯔꯤꯅ ꯅꯝꯈꯤꯕꯗꯒꯤ ꯏꯐꯨꯠꯇꯨꯗꯤ ꯐꯥꯎꯖꯤꯟꯈꯤꯗ꯭ꯔꯦ꯫ ꯁꯤ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯏꯐꯨꯠ ꯐꯥꯎꯖꯤꯜꯂꯒ ꯇꯧꯔꯝꯕꯅꯤ, ꯏꯐꯨꯠ ꯐꯥꯎꯖꯤꯟꯗ꯭ꯔꯦ ꯁꯤ ꯃꯐꯝꯁꯦ꯫ ꯑꯗꯨꯅ ꯅꯣꯡꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯀꯟꯅ ꯆꯨꯍꯟꯕꯤꯔꯛꯇꯕ ꯑꯣꯏꯁꯅꯨ꯫ ꯇꯨꯔꯦꯜ ꯏꯁꯤꯡ ꯀꯥꯏꯔꯒ ꯊꯨꯝꯖꯤꯜꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯏꯁꯤꯡ ꯍꯟꯗꯣꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯈꯣꯏꯅꯗꯤ ꯀꯩꯁꯨ ꯉꯝꯗꯦ, ꯃꯄꯨꯅ ꯑꯜꯂꯥꯍꯅ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯏꯝꯐꯥꯜ ꯇꯨꯔꯦꯟꯁꯤ ꯌꯧꯅ ꯆꯠꯂꯝꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤꯗꯨꯁꯨ ꯑꯃꯨꯛꯇꯪ ꯀꯔꯝꯕ ꯀꯟꯗꯤꯁꯟ ꯂꯩꯕꯅꯣ ꯍꯥꯏꯗꯣ꯫ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯇꯨꯔꯦꯜ ꯑꯍꯟꯕꯤ, ꯁꯤꯗꯩ ꯈꯔ ꯀꯨꯝꯊꯔꯒ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯂꯩꯔꯦ꯫ ꯁꯤꯒꯤ ꯇꯨꯔꯦꯜꯁꯤꯁꯨ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯇꯥꯁꯟꯗꯧꯔꯤꯕꯅꯤ꯫ ꯇꯨꯔꯦꯟ ꯌꯧꯅ ꯆꯠꯂꯝꯃꯒꯦ, ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯍꯜꯂꯝꯃꯒꯦ꯫ ꯃꯌꯦꯡ ꯇꯥꯔꯦ, ꯐꯨꯠꯈꯥꯏꯃꯨꯛꯀꯤ ꯆꯥꯡꯗ ꯇꯥꯗ꯭ꯔꯣ? ꯐꯨꯠꯈꯥꯏꯃꯨꯛꯀꯤ ꯆꯥꯡ ꯇꯥꯔꯦ ꯏꯁꯤꯡꯁꯦ꯫ ꯁꯤ ꯂꯩꯕꯥꯛ ꯈꯔ ꯊꯣꯡꯒꯠꯂꯝꯕꯩ ꯅꯠꯇ꯭ꯔꯥ? ꯁ꯭ꯋꯥꯏꯁꯤ ꯅꯠꯇ꯭ꯔꯗꯤ ꯄꯥꯔꯅꯤ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯌꯧꯔꯗꯤ꯫ ꯑꯁꯣꯝ ꯇꯨꯔꯦꯜ ꯑꯆꯧꯕꯔꯣꯝꯗ ꯌꯧꯔꯨꯈꯤꯒꯦ ꯉꯥꯏꯍꯥꯛꯇꯪ, ꯑꯞꯗꯦꯠ ꯑꯝꯇꯪ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤꯁꯨ ꯎꯠꯂꯦ꯫ ꯇꯨꯔꯦꯟ ꯏꯝꯐꯥꯜ ꯇꯨꯔꯦꯜꯅꯤ, ꯇꯨꯔꯦꯜ ꯑꯆꯧꯕ ꯍꯥꯏꯁꯤꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯁꯤ ꯌꯥꯝ ꯅꯦꯝꯃꯝꯕꯗꯨ, ꯑꯅꯦꯝꯕ ꯑꯀꯨꯠꯄ ꯃꯐꯝ ꯌꯥꯎꯔꯝꯕꯗꯨ ꯂꯩꯄꯥꯛ ꯊꯣꯡꯒꯠꯈꯤꯕꯗꯒꯤ ꯑꯣꯚꯔꯐ꯭ꯂꯣ ꯇꯧꯕꯒꯤ ꯈꯨꯗꯣꯡꯊꯤꯕ, ꯈꯨꯗꯣꯡꯆꯥꯗꯕ, ꯑꯋꯥꯕ ꯑꯗꯨꯗꯤ ꯃꯥꯌꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯇꯨꯔꯦꯜ ꯂꯧꯅꯝꯕꯥꯜꯁꯨ ꯂꯤꯂꯣꯡꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯀꯤ ꯀꯥꯏꯁꯟꯗꯦ, ꯑꯋꯥꯕ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯂꯤꯂꯣꯡꯒꯤ ꯑꯣꯏꯅ꯫ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯌꯧꯒꯗꯧꯔꯦ꯫ ꯁ꯭ꯋꯥꯏ
ꯁ꯭ꯋꯥꯏꯁꯨ ꯐꯅ ꯄꯥꯛꯑꯦ ꯇꯨꯔꯦꯟꯁꯦ ꯂꯥꯏꯐꯁꯤ ꯉꯥꯛꯇꯪ ꯄꯥꯎꯁ ꯇꯧꯁꯤꯜꯂꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯗꯨꯒ ꯃꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟꯁꯦ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯒ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯌꯧꯕꯒ ꯑꯃꯨꯛ ꯔꯤꯖꯨꯝ ꯇꯧꯔꯛꯀꯦ ꯁ꯭ꯋꯥꯏ ꯌꯧꯅꯤ ꯀꯩꯗꯧꯔ ꯊꯨꯝꯃꯝꯕꯅꯤꯀꯣ ꯏꯁꯤꯡꯁꯦ ꯑꯗꯨꯒ ꯏꯟ ꯆꯤꯡꯉꯝꯕꯩꯁꯨ ꯏꯟ ꯑꯃꯁꯨ ꯂꯩꯔꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯌꯥꯝ ꯄꯥꯛ ꯆꯥꯎꯈ꯭ꯔꯦ ꯇꯨꯔꯦꯜꯁꯦ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯅꯠꯇꯦꯀꯣ ꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯑꯍꯟꯕꯤ ꯇꯨꯔꯦꯜꯁꯤꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯌꯧꯔꯝꯗꯥꯏꯒꯤ ꯃꯌꯥꯅꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯌꯧꯁꯤꯜꯂꯛꯑꯦ ꯏꯟꯁꯤꯜꯂꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯝꯐꯥꯜ ꯇꯨꯔꯦꯜꯁꯦ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯏꯁꯤꯡ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯁꯦ ꯏꯝꯐꯥꯜ ꯇꯨꯔꯦꯜꯁꯤꯁꯨ ꯏꯁꯤꯡ ꯈꯔ ꯑꯗꯨꯝ ꯃꯌꯦꯡ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯃꯆꯥ ꯇꯨꯔꯦꯜ ꯑꯍꯟꯕꯤ ꯇꯨꯔꯦꯜ ꯑꯗꯨꯃꯥꯏꯅ ꯃꯌꯦꯡ ꯈꯔ ꯑꯗꯨꯝ ꯇꯥꯔꯦ ꯃꯁꯤꯁꯨ ꯁ꯭ꯋꯥꯏꯁꯤ ꯇꯨꯔꯦꯜ ꯇꯣꯔꯕꯥꯜ ꯑꯗꯨꯝ ꯐꯕ ꯃꯐꯝꯅꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯁꯤꯗ ꯏꯁꯤꯡ ꯍꯟꯊꯕꯒꯤ ꯆꯥꯡꯁꯤ ꯀꯌꯥꯝꯅꯣ ꯌꯦꯡꯁꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯁꯦ ꯐꯨꯠꯁꯤꯁꯨ ꯐꯨꯠꯈꯥꯏꯃꯨꯛꯀꯤ ꯆꯥꯡꯗ ꯍꯟꯊꯩ ꯏꯁꯤꯡꯁꯦ ꯌꯥꯝ ꯍꯟꯊꯕ ꯑꯣꯏꯗ꯭ꯔꯤ ꯏꯁꯤꯡ ꯌꯥꯝꯅ ꯊꯨꯅ ꯍꯦꯟꯀꯠꯂꯝꯕꯅꯤ ꯑꯗꯨꯗꯨꯒ ꯇꯨꯔꯦꯜ ꯈꯔ ꯀꯥꯏꯕ ꯌꯥꯎꯈꯤꯕꯒꯤ ꯆꯦꯟꯁꯤꯟꯈꯤꯕꯒꯤ ꯃꯌꯦꯡ ꯈꯔ ꯇꯥꯔꯛꯄꯅꯤ ꯁꯤꯗꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯁ꯭ꯋꯥꯏ ꯃꯄꯥꯁꯤꯅꯤ ꯌꯥꯝ ꯄꯥꯛꯏꯁꯦ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯏꯔꯦꯟꯅꯤ ꯁꯤꯁꯤꯗꯤ ꯇꯨꯔꯦꯟꯁꯤ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯤ ꯏꯁꯤꯡꯁꯦ
ꯑꯁꯣꯝ ꯅꯥꯀꯟꯗꯩꯁꯤꯅ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯏꯔꯝ ꯁꯤꯐꯥꯏꯅꯤ. ꯏꯔꯦꯟꯒꯤꯁꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯛꯀꯦ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯃꯐꯝ ꯂꯩꯕ꯭ꯔꯥ. ꯍꯥꯟꯅ ꯏꯔꯦꯟ ꯃꯄꯥ ꯑꯩꯈꯣꯏꯔꯣꯝ ꯅꯥꯀꯟꯁꯤꯗꯗꯤ ꯌꯥꯝꯅ ꯁꯣꯛꯆꯤꯟꯕ ꯃꯐꯝ ꯂꯩꯕꯅꯤ, ꯑꯗꯨ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯆꯟꯈꯤꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯈꯤꯗ꯭ꯔꯦ. ꯐꯖꯅ ꯆꯥꯎꯔꯦ ꯁ꯭ꯋꯥꯏꯁꯤꯗꯤ. ꯇꯨꯔꯦꯟꯁꯨ ꯀꯟꯅ ꯆꯦꯜꯂꯤ. ꯑꯁꯤꯒꯤ ꯏꯁꯤꯡ ꯁꯤꯒꯤ ꯀꯣꯔꯅꯔ ꯊꯦꯛꯄ ꯃꯄꯥꯒꯤ ꯍꯦꯛ ꯌꯩꯁꯤꯜꯂꯛꯐꯝ ꯏꯁꯤꯡ ꯏꯆꯦꯜ ꯀꯟꯅ ꯌꯩꯁꯤꯜꯂꯛꯐꯝ ꯃꯄꯥ ꯑꯗꯨꯅꯤ ꯁ꯭ꯋꯥꯏꯁꯦ. ꯑꯗꯨꯅ ꯁ꯭ꯋꯥꯏ ꯃꯌꯥꯁꯦ ꯑꯩꯈꯣꯏꯔꯣꯝ ꯅꯥꯀꯟ ꯃꯌꯥꯁꯤꯗꯤ ꯀꯟꯅ ꯃꯌꯥꯁꯤꯗ ꯐꯨꯖꯤꯜꯂꯒ ꯏꯁꯤꯡ ꯆꯦꯜꯂꯤ. ꯏꯁꯤꯡꯒꯤ ꯏꯆꯦꯜꯁꯦ. ꯍꯣꯏ ꯅꯈꯣꯏ ꯑꯗꯨ ꯀꯩꯗꯧꯔꯤ ꯏꯁꯤꯡꯗ ꯀꯥꯜꯂꯣ ꯀꯔꯤꯅꯣ ꯅꯈꯣꯏ ꯇꯧ ꯅꯥꯟꯊꯔꯒꯅꯦ ꯑꯃꯨꯛ ꯅꯈꯣꯏ ꯇꯥꯁꯟꯗꯅ ꯅꯈꯣꯏ ꯑꯃꯨꯛ ꯊꯤꯅꯕ ꯁꯪꯕꯟꯗꯤ ꯀꯥꯔꯛꯑꯣ ꯁꯣꯝꯗ. ꯀꯨꯝꯃꯤꯗꯨ ꯀꯩꯅꯣ ꯇꯨꯔꯦꯟꯗꯨꯗ. ꯁꯤꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯃꯄꯥꯁꯤꯗꯤ ꯃꯤꯇꯔ ꯁꯤꯒꯤꯁꯤꯗꯤ ꯃꯤꯇꯔ 500ꯃꯨꯛ ꯄꯥꯛꯀꯅꯤ ꯁ꯭ꯋꯥꯏꯁꯦ. ꯇꯨꯔꯦꯟꯒꯤ ꯑꯄꯥꯛꯄꯁꯦ ꯃꯤꯇꯔ 500ꯃꯨꯛ ꯑꯣꯏꯒꯅꯤ. ꯅꯈꯣꯏꯅ ꯑꯁꯤꯗ ꯀꯨꯝꯊꯔꯒ ꯂꯩꯔꯤꯗꯨ ꯇꯨꯔꯦꯟꯗꯨ ꯁꯠ ꯂꯥꯎꯅ ꯅꯥꯟꯊꯈ꯭ꯔꯗꯤ ꯏꯁꯤꯡ ꯀꯟꯅ ꯆꯦꯟꯕꯁꯤ ꯅꯈꯣꯏ ꯏꯔꯥꯛꯅꯔꯒ ꯂꯨꯞꯄꯣꯏꯗ꯭ꯔꯥ ꯍꯥꯏꯕ. ꯁꯤꯗ ꯅꯈꯣꯏꯅ ꯃꯈꯥꯁꯤꯗ ꯀꯨꯝꯊꯔ ꯇꯧꯔꯝꯃꯤꯁꯦ. ꯁ꯭ꯋꯥꯏꯒꯤ ꯏꯁꯤꯡ ꯀꯟꯅ ꯐꯨꯖꯤꯟꯕ ꯃꯄꯥ ꯁ꯭ꯋꯥꯏ ꯊꯣꯏꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯕꯝ ꯑꯣꯏꯗꯦ. ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯑꯁꯤ ꯆꯟꯈꯤꯕꯗꯒꯤ ꯁ꯭ꯋꯥꯏꯁꯦ ꯍꯥꯟꯅꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗ꯭ꯔꯅ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯃꯌꯥꯝꯁꯦ ꯍꯣꯠꯅꯔꯝꯕꯅꯤ. ꯏꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯑꯁꯨ ꯑꯗꯨꯝ ꯃꯦꯟꯅꯕ. ꯁꯤꯒꯤ ꯔꯤꯇꯦꯅꯤꯡ ꯋꯥꯜꯁꯤ ꯆꯟꯈꯤꯕꯗꯒꯤ ꯈꯔꯗꯤ ꯁꯥꯐꯕꯅꯤ. ꯇꯨꯔꯦꯜ ꯏꯁꯤꯡ ꯃꯌꯦꯡ ꯈꯔ ꯇꯥꯔꯦ. ꯑꯗꯨꯕꯨ ꯄꯟ ꯀꯥꯏꯁꯤꯜꯂꯒ ꯊꯨꯝꯕ ꯌꯥꯎꯔꯤꯕ ꯃꯐꯝꯁꯤꯡꯗꯨꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ. ꯌꯥꯝꯅ ꯊꯨꯅ ꯃꯌꯦꯡ ꯇꯥꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯇꯨꯔꯦꯜ ꯏꯁꯤꯡꯁꯦ. ꯑꯗꯨꯗꯨꯒ ꯏꯁꯤꯡꯗꯣ ꯊꯨꯝꯖꯤꯟꯈꯤꯕ ꯏꯁꯤꯡꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯍꯟꯗꯣꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ. ꯗꯨꯑꯥ ꯌꯥꯎꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ. ꯅꯣꯡꯁꯦ ꯃꯈꯣꯏꯒꯤ ꯋꯦꯗꯔ ꯐꯣꯔꯀꯥꯁ ꯌꯦꯡꯕꯗꯗꯤ ꯅꯣꯡꯁꯦ ꯈꯔ ꯆꯨꯈꯤꯕ ꯌꯥꯏ. ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤ ꯍꯦꯟꯅꯗꯤ ꯄꯤꯔꯤ. ꯑꯗꯨꯕꯨ ꯆꯨꯍꯟꯗꯕꯁꯤ ꯑꯜꯂꯥꯍꯅ ꯑꯗꯨꯝ ꯑꯣꯏꯍꯟꯒꯗꯕꯅꯤ. ꯅꯣꯡ ꯆꯨꯔꯁꯨ ꯆꯨꯗ꯭ꯔꯁꯨ. ꯅꯣꯡ ꯀꯟꯅ ꯆꯨꯒꯅꯤ ꯍꯥꯏꯔꯝꯃꯒ ꯆꯨꯈꯤꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏꯀꯣ. ꯋꯦꯗꯔ ꯐꯣꯔꯀꯥꯁꯅ ꯑꯗꯨꯝ ꯀꯩꯅꯣ ꯁ꯭ꯋꯥꯏ ꯇꯧꯔꯤꯁꯤꯅ
ꯏꯁꯤꯡ ꯉꯥ ꯐꯥꯔꯤꯕ ꯀꯩꯅꯣ ꯇꯧꯋꯦ ꯑꯁꯤꯗ ꯑꯉꯥꯡ ꯈꯔ ꯋꯦꯗꯔ ꯐꯣꯔꯀꯥꯁꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯅꯣꯡ ꯆꯨꯈꯤꯗꯕ ꯏꯁꯤꯡ ꯆꯥꯎꯈꯤꯗꯕ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯑꯜꯂꯥꯗ ꯊꯥꯖꯕ ꯊꯝꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯗꯨꯋꯥꯁꯨ ꯇꯧꯁꯤ ꯂꯣꯏꯅꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥꯁꯨ ꯃꯇꯦꯡ ꯇꯧꯕ ꯉꯝꯃꯗꯤ ꯃꯇꯦꯡ ꯇꯧꯁꯤ ꯔꯥꯝꯂꯦꯟ ꯊꯣꯏꯕꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯅꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤ ꯃꯐꯝꯁꯦ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯤ ꯌꯥꯝ ꯀꯟꯅ ꯃꯌꯦꯡ ꯇꯥꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯗꯦ ꯁ꯭ꯋꯥꯏꯁꯤꯗ ꯇꯥꯔꯤꯁꯤ ꯁꯤꯗ ꯂꯩꯕ ꯁꯤꯒꯤ ꯅꯥꯄꯤꯗ ꯄꯛꯏꯕ ꯑꯉꯧꯕꯁꯤ ꯐꯥꯎꯗꯤ ꯊꯨꯝꯃꯝꯕꯅꯦꯕꯀꯣ ꯑꯁꯤ ꯌꯦꯡꯉꯒꯗꯤ ꯐꯨꯠꯈꯥꯏꯃꯨꯛꯀꯤ ꯆꯥꯡꯗ ꯇꯥꯕꯅꯤ ꯏꯁꯤꯡꯁꯦ ꯌꯥꯝ ꯇꯥꯗ꯭ꯔꯤ ꯏꯁꯤꯡꯁꯦ ꯀꯗꯥꯏꯗꯅꯣ ꯇꯨꯡꯂꯣꯝꯗꯁꯨ ꯏꯁꯩ ꯀꯟꯅ ꯊꯥꯒꯠꯂꯛꯏꯁꯤꯅ ꯀꯗꯥꯏ ꯔꯦꯗꯤꯑꯣꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯀꯔꯤ ꯋꯥꯈꯜꯗ ꯍꯔꯥꯎꯔꯤꯃꯣ ꯈꯪꯗꯦ ꯃꯥꯒꯤ ꯏꯁꯩ ꯃꯥꯒꯤ ꯗꯤꯖꯜ ꯑꯣꯇꯣ ꯑꯁꯤꯗ ꯗꯤꯖꯜ ꯑꯣꯇꯣꯁꯤ ꯃꯈꯣꯟꯁꯤꯗ ꯏꯁꯩꯒ ꯇꯥꯐꯝ ꯈꯪꯉꯤꯔ ꯈꯪꯗꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯃ꯭ꯌꯨꯠ ꯇꯧꯁꯤꯟꯒꯦꯀꯣ ꯃꯥꯒꯤ ꯏꯁꯩꯁꯤ ꯇꯥꯅꯤꯡꯗꯦ ꯃꯆꯤꯟ ꯃꯄꯥꯁꯤꯗ ꯃꯥꯅ ꯏꯁꯩꯁꯤ ꯀꯟꯅ ꯊꯥꯒꯠꯂꯛꯏꯁꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯀꯔꯤ ꯍꯔꯥꯎꯔꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯗꯤꯖꯜ ꯑꯣꯇꯣ ꯑꯁꯤꯒ ꯍꯣꯏ ꯑꯗꯣ ꯑꯩꯗꯣ ꯅꯥꯟꯗꯔꯣꯏꯗ꯭ꯔꯣ ꯅꯪ ꯇꯧꯔꯤꯗꯣ ꯅꯪ ꯀꯩꯅꯣ ꯉꯥ ꯐꯥꯔꯤꯕ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯑꯗꯨꯒꯤ ꯏꯁꯇꯦꯞꯇꯨꯗꯩ ꯅꯥꯟꯊꯈ꯭ꯔꯗꯤ ꯅꯪ ꯏꯔꯣꯏꯕ ꯉꯝꯃꯕꯣ ꯇꯧꯔꯤꯁꯤ ꯁꯤ ꯑꯉꯥꯡꯁꯤꯡꯁꯤ ꯁꯥꯊꯤꯕ ꯑꯉꯥꯡ ꯌꯥꯝ ꯌꯥꯎꯔꯤꯌꯦ ꯇꯧꯔꯤꯁꯤ ꯅꯈꯣꯏ ꯁꯤꯗꯒꯤ ꯑꯗꯨꯝ ꯅꯥꯟꯊꯈ꯭ꯔꯗꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯥꯎꯒꯠꯄ ꯉꯝꯗ꯭ꯔꯗꯤ ꯐꯖꯅꯦꯕ ꯀꯣꯡꯕ ꯇꯨꯔꯦꯜꯁꯨ ꯏꯁꯤꯡ ꯃꯌꯦꯡ ꯈꯔ ꯇꯥꯔꯦ ꯀꯣꯡꯕ ꯏꯁꯤꯡ ꯄꯟ ꯀꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯀꯣꯡꯕ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ 10ꯃꯨꯛ ꯁꯨꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯃꯇꯦꯡ ꯇꯧꯕꯁꯨ ꯉꯝꯗꯦ ꯂꯥꯏꯚ ꯀꯚꯔꯦꯖ ꯇꯧꯔꯒ ꯃꯤꯌꯥꯝꯗ ꯑꯞꯗꯦꯠ ꯇꯧꯔꯛꯄꯁꯨ ꯉꯝꯗꯦꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯅꯣ ꯅꯣꯏꯅ ꯉꯥ ꯐꯥꯕ꯭ꯔꯣ ꯁ꯭ꯋꯥꯏꯁꯤꯅꯤ ꯌꯥꯝꯅ ꯍꯥꯟꯅꯗꯤ ꯇꯨꯔꯦꯜ ꯂꯧꯅꯝꯕꯥꯟꯁꯤ ꯌꯥꯝ ꯁꯥꯊꯤ ꯐꯤꯕꯝꯗ ꯂꯩꯔꯝꯕꯅꯤ ꯁ꯭ꯋꯥꯏꯁꯦ ꯁꯤ ꯔꯤꯇꯦꯅꯤꯡ ꯋꯥꯜꯁꯤ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝꯁꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯝꯃꯤ ꯁ꯭ꯋꯥꯏꯁꯤ ꯐꯛ ꯅꯨꯡ ꯊꯥꯗꯔ ꯋꯥ ꯌꯨꯡꯉꯒ ꯑꯗꯨꯝ ꯏꯁꯤꯡ ꯍꯦꯛ ꯆꯥꯎꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯔꯤꯇꯦꯅꯤꯡ ꯋꯥꯜꯁꯤ ꯆꯟꯈꯤꯕꯗꯒꯤ ꯌꯥꯝ ꯁꯥꯐꯈ꯭ꯔꯦ ꯏꯁꯤꯡ ꯏꯆꯦꯜꯁꯤ ꯌꯥꯝ ꯀꯜꯂꯦ ꯏꯁꯤꯡꯁꯤ ꯃꯌꯦꯡ ꯇꯥꯕ ꯍꯥꯏꯁꯤ ꯌꯥꯝ ꯊꯣꯏꯅ ꯇꯥꯕ ꯑꯣꯏꯗꯦꯗ ꯐꯨꯠꯈꯥꯏ ꯑꯃꯈꯛ ꯇꯥꯕ ꯍꯥꯏꯁꯤ ꯃꯤꯇꯔ 500ꯃꯨꯛꯀꯤ ꯃꯌꯥꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯑꯄꯥꯛꯄ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟ ꯏꯔꯝ ꯁꯤꯐꯥꯏ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯏꯔꯝ ꯁꯤꯐꯥꯏꯗꯁꯨ ꯄꯟꯁꯦ ꯀꯥꯏꯁꯤꯟꯗꯦ ꯑꯁꯣꯝ ꯅꯥꯀꯟꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯂꯩꯐ꯭ꯔꯥꯛꯄꯝ ꯑꯇꯧꯈꯣꯡ
ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯄꯟꯁꯤ ꯀꯥꯏꯁꯤꯟꯗꯦ, ꯈꯨꯗꯣꯡꯊꯤꯕ ꯃꯐꯝꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯍꯥꯟꯋꯥꯏ ꯂꯩꯐꯥꯄꯣꯡꯒꯤ ꯏꯁꯤꯡ ꯐꯥꯎꯖꯜꯂꯝꯕ, ꯏꯐꯨꯠ ꯐꯥꯎꯖꯜꯂꯝꯕꯗꯨꯁꯨ ꯑꯗꯨꯝ ꯃꯦꯟꯈ꯭ꯔꯦ ꯐꯖꯅ꯫ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯐꯁꯦ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯂꯥꯔꯠ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯁꯤ ꯍꯧꯖꯤꯛꯁꯨ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ, ꯈꯨꯗꯣꯡꯊꯤꯕ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯤ ꯏꯁꯤꯡ, ꯇꯨꯔꯦꯜ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯃꯌꯦꯡ ꯇꯥꯗꯦ꯫ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi wabarakatuh꯫